अहानबदा मरुइबा पाव United Tribal Liberation Army James की केडर तरा मरी के होमकमिंग सेरेमनी पांगथोखरे अमदे बीजेपी सरकार ना सेंटर दा लेंगा पाइरकपा चाही निपान सुरकपगी थौरम अमा ngase thambal sanglen da BJP Manipur Pradesh na senduna pangthokrai Kurumjari Poni TV na sandok sa ba Manipuri pau miyeng tabiri ba sengbo JOYSHREE na daram na uksari pau sandok na pizari United Tribal Liberation Army James ki kedar taramari ke homecoming ceremony pangthokrai Manipur की Chief Minister N Biren याउना Manipur Police के DGP अमदे मकोक थोंगबा ऑफिसर सिंह याउना इम्फाल के फर्स्ट एमर बंकेट हॉल दा पांगथोखिबा होमकमिंग सेरेमनी अदुदा लालहोंगलोप असे के खुलाई सिंह सरकार दा सरेंडर तौखिबा खुलाई सिंह अदुदी HK-33 राइफल्स अने AK अमा A1 राइफल अमा A2 राइफल अमा सिंगल बैरल अहोम नवई मचा अहोम चाइनीज हैंड ग्रेनेड अमा डिटोनेटर तरानिपानी Militant Singh surrender come rehabilitation revised scheme ge matung ina surrender singda lupa lakh mari masa ge account da fixed deposit oina sahi ahum thangani aduga surrender khudingma ke thagi oina lising taruk stipend pigani amadi surrender kedar khudingma chahi ahum rehabilitation center da laigani hiram asiga mari lainana Manipur ge Chief Minister N Birena haikibada santi laitana sakhatpa purakpai ngamloi atopa laibak sing sakhatpagi khongjel yangna sengkhatkhre Myanmar amati tongan ba mafam kaya da lairiba khulai paiduna lal hauriba sing punsin bagi matam oire hanagi punsida halaktuna santi laiba lamdam ama ohilasi haina appeal tokhe mahakna makhata na haikibada paliba center amadi state ke government asibo thajabadagi khulai paiduna mayum thadok luraba kaya ama hanagi mainstream da halakle Surrender khuding mag achoba crime amada yauram drabadi makoi gi mathakta case amata paloi center da thamduna vocational training kaya pigani haina phongdoke Nuti mani yang militant, untuk berikan 68 militant, mulai habuk tuna mainstream dah lagi. Kalau sekali tinggi, madu di itu deh. Orang untuk berikan, ada yang mau hadap People Liberation Army, CPL lagi, militant, terang 16 numbers. Orang itu di grup sini militant mari mah. So, 21 di March ke Makonda, kita ada tangkap kita orang kami orang mana flight atau pun sundet. Hiram asiga mari lainana UTLA James ke chairman na haikibada khulai paiduna sinung manung da lairiba lalholup sing mainstream da halaktuna sarkar ga cooperation pinaduna lamdam ase chakhat pasanti laiba amadi imung manung ichil inau senga laiminaba pambadagi ngasi homecoming ase tawbani lal horiba khuding maksu punna thabak tawminnaduna chakhat pa santi laiba lamdam ama puraklase haina appeal tawke According to me, as our Chief Minister said that we have opportunity and we have a plan. Those who live in the jungle with guns, they have opportunity to lay down their arms and to come in the mainstream. So we thought that point and we accept that opportunity, so we lay down our arms today that we want peace and development in our area. That's all. BJP Sarkar na center da laingak pairakpa chahi nipan surakpagi thauram ama ngasi thambal sanglen da BJP Manipur Pradesh na sinduna pangthokre thauram aduda Chief Minister N Biren Galoinana BJP ge President A Sarda Devi amadi atai atopa minister amadi BJP ge member singsu saruyake Chief Minister na phongdokhibada Prime Minister Narendra Modi ge lecheng makhada
ꯍꯧꯈꯤꯕ ꯆꯍꯤ 9 ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯔꯀꯥꯔ ꯑꯃ ꯄꯨꯔꯛꯄ ꯉꯝꯈꯤ ꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯥꯔꯠ ꯑꯁꯤ ꯃꯥꯡꯖꯤꯜ ꯊꯥꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯃꯊꯧꯅꯥ ꯂꯩꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁ꯭ꯀꯤꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯌꯥꯎꯕ ꯕꯨꯛꯂꯦꯠ ꯑꯃꯁꯨ ꯐꯣꯡꯈꯤ ngasi Directorate of Veterinary and AI Services ki Director NG Ibotombi Singh na thadorpa cherol amagi matung ina Manipur da lairiba livestock sing maru oina poni amadi sagol singi mapu sing amadi poni amasung sagol bo nungsiba mioi sing na lambida sa sing asi koitha thadokpana maram oiraga lambi sorokta gari chilhanba chathok chasin tawada apanba ama oibata natana accident thoktuna siba yawbata natana sagol amadi poni su siba yawnare Maramasina, Manipur Miyamda Amadi, Poni Amasung Sagol Bol Loiriba Mapu Singda Sa Sing Asi Ningtinda Yopiba Amadi, Lambi Sorokta Tadok Piraktanaba Apil Taurakli, Loinana, Sa Sing Asibo Loibada, Kudong Saba Pazana Piba Ngamdaba Mapu Singna, Pangaida Laiba Mazin Poni Complex Natraga Lampel Patki, Campus of Manipur Horse Riding and Polo Association da Lakpiduna, Manipur government na piriba kudong saba sing asi lawinabasu serol asitapali. Manipur ki Cooperative Society anida CMN Birena National Cooperative Development Corporation NCDC ge English sing aniga kunni thoige Regional Award for Cooperative Excellence amadi merit ki mana yantokre. National Cooperative Development Corporation Guwahati na sinduna CM Secretary Tapangthopa Manayan Thokpaki Thoram Aduda Karam Awang Laikai ge Handloom and Handicap Cooperative Society Limited ta mana oina lupa listing kun mga amasung certificate amadi Khana Maning Laikai Weavers Cooperative Society Limited Manipur da mana oina lupa listing kun galoina na certificate supiki Thauram asiga mari lainana Chief Minister N Birena Cooperative Society asina laibak asige chakhatpada achowa thodang lawi maram asina BJP sarkar na angamba thakta Manipur gi Cooperative Society asida mateng pigani haina phongdoki Jerebam District lairiba Primary School dagi hauraga Higher Secondary Level fawada lairiba school singda Ojagi award pa lambi thongi fibam amade bench dance fawba Masing watpa thengnare loinana maram sadana oja singna school lab labadi mari lainaba department ta action lokhatnaba taksilagani haina ngasi MSU Jerebam District Committee ge office ta MSU MSF Desam amadi KSA na sinduna pangthokiba paumi singa unaba aduda Desam District Council Jerebam ge President L Bilax Maitena wafam sing ase phongtokibani Mahakna makata na hai Jerebam da lairiba government ke school singda satra masing yamlaga ojagi award pa hena masing yamba thengnare Jerebam ge school kayada maitai mayek takpa oja masing watli Jerebam da lairiba Netaji High School ase haujik fawa sanga bidana lairiba ase athuba matamda sanga biyo miyamna matam kayadagi hainaduna laglaba Jiri Tipaimok Road ase lengakna Mahiroi Singh, Oja Singh, Amadi, Jerebam Praja Singh, Khanbiduna, Atuba Matamda, Sambio, Awad Palairiba Singh, Asigi Matangda, Journal Education Officer, ZEO, TS Amurasi, Chanu, MES, Kawari Saruba Matangda, Waliba Singh, Asi, Piraklakane, Haibagi, Tazaba, Tamlakle, Loinana, Oja Singh, Maram Chadana, School Le Patarabadi, Mari Lainaba Singda, Exxon Lakotnaba, Taxilagani, Haina, Fondorakle. Paumi Singa Unaba Aduda, All Manipur Student Union AMSO District Committee Jerebangi President Thanil Thokchom, Manipur Student Federation MSF District Committee Jerebangi President Ahibam Ratan, Democratic Student Alliance of Manipur Desam Jerebam District Council President L Bikas Mete, Kanglaipak Student Association KSA Jerebam District Council CAs Achaw Loinana Member Sensho Saruyaki. Haiba subject asigi oja sing asi Jerebangi school kayada haibadi laiba high school fawda award pagi akoina mami khara thengnajai amasung angang sing sida akoigi primary school up to high school level fawda hojik fawda school kharada akoina bench desks haiba sing asi yamna shortest term akoina yamna masing likna laiba akoin thengnajai waliba sing asi akoi Jerebanga Paminaro Kanda Haribo problem asi
हाइबसिंग असी डायरेक्टर की अकोई की मरी लेना अथॉरिटी सिंगना अकोई की पिरकपगी वारी की अकोई थमजरे हाइब पोचिंग असी अथुब मतमदसु मरी लेनबसिंगनसु आंगांसिंगीदमक हाइबदी जीविबांगीदमक खनबीरगा जीविबांगदा लेबा महिरोई लोपसिंगसिगी और नत्रगा महिरोई की इंटरेस्ट खनबीरगा असी अथुब मतमदा पुहलंगिंगी थालंगिंगी हाइबदी आंगांसिंगसिदा मतिक चाना बेंच डेस्क इंफ्रास्ट्रक्चर हाइबसिंग असी मतिक चानासु थमनिंगी ब्रिटिश लोयलम शासन की मायोक्ता लांथेंगनरखिबा नागा लुचिंगबा अमा ओइरिबा हाइफौ जादोंनंगे निंगसिंग खुबम अमा ओइरिबा तामेंगलोंगदा लैबा जादोंनंग पार्क असे 44 AR ना नौना रिनोवेटेड तौरबा मातुंगदा ngasi संगाख्रे तामेंगलोंगदा लैरिबा जादोंनंग पार्क असे टाउन असे की मियामदा सक्ताकपदा नतना मतम मतमगी ओइबा सोशल अमसुंग कल्चरल गे पुंफमसु ओइरि निंगसिंग बयाई जादोंनंग पार्क असे यंगसिन बीबा वाटपदगी फिबम सोकना लैरुरबनी अदुबो आजादी का अमृत महोत्सव अमदे स्वच्छ भारत अभियान के मनुंग चन्ना IGAR इस के मखादा 44 असम राइफल्स ना जादोंनंग पार्क असे अप्रैल की टांग तरुक तगे समजिनबा होखिबनी अमदे मफम अदुदा लैबा खुंजा सिंगनसु पार्क असे संगतपा अमदे सेंगदोकपदा मतेंग पांखिबा असिना ग्रीन एंड क्लीन वर्ल्ड के मनुंग चन्ना जन भागीदारी के खुवम अमा ओइरिबनी लोइनना नुमित असिदा वन मित्र कैंपेन के मनुंग चन्ना मनाक्ता होबा नापी सेंगदोक्तुना लै थाखिबगा लोइनना उचार कया सुथाकी पीपल्स रिवोल्यूशनरी पार्टी ऑफ कंगलेपा की प्रोग्रेसिव डे पार्टी असिगे सेंट्रल हेडक्वार्टर्स जनरल हेडक्वार्टर्स अमदी तोंगान तोंगानबा यूनिट सिंगदा ngasi पांगथोखरे थौरम अदुदा कंगलेपा की निंगतम लांथेंग असिदा थवाइना पोंथा पीख्रबा अमदी अशोक अपन अवाना ताख्रबा सिंगी मफमदा मिनिट अनि लेप्तुना अवाबा फोंदोके पार्टी की चेयरमैन गे वारोल पाथोपा अमदी इंडिया लैंगाक लोन गे होंगलकलिबा सक्तम मसक खंगमिनबना ओइखे नुमित असिदा पार्टी असिबो नुंगसिबिदुना वखलगे अमदी हकथेंगनना तेंबांग पिबिरखिबा सिंगबुसु पार्टी असिना थागतपा फोंदोके पावगी मरक थना तेंबा ब्रेक अमतंग लौजरी ब्रेक की मतुंग मयाम बुतराम नौसरी मखाताबा पाउ पिजरी MPP की इंटरिम प्रेसिडेंट खन्नबा पांगथोखिबा इलेक्शन चनबा यारोय हाइना MPP के हानगे वाइस प्रेसिडेंट युमनाम भीमना मणिपुर प्रेस क्लब ता पांगथोकपा पाउमी सिंगा उनबा अमदा फोंदोखरे पाउमी सिंगा उनबा अदुदा महांगना मखाताना हाइकिबदा हाई कोर्ट की ऑर्डर अमगी मतुंग इना चीफ इलेक्टोरल ऑफिसर मणिपुर ना चाहि असिगे अप्रैल 13 ता पांगथोकी अदुबो मिखल असे सेंट्रल कमिटी के मेंबर खक्तना वोट थादगदबनी अदुबो वोटर लिस्ट डेलीगेट मेंबर हाइबदे वोटिंग राइट्स लैतबा मियोय 19 हाचिलखे इंटरिम प्रेसिडेंट लेखिबा CS शमजाई अमदी एस ब्रोजेन स्क्रूटिनी नुमिता क्वालिफाइड ओइकिदे अदुबो रिजेक्ट चटपगी महुता वोट लेप पदा अयाबा पीखे हिरम असिदा इलेक्शन RO दा कंप्लेंट तौखिबा लेखे अदुबो नंपुदा इलेक्शन पांगथोके हाई कोर्ट ऑफ मणिपुर दा CEO मणिपुर गे मथक्ता कंटेम केस थांगतुना इंटरिम प्रेसिडेंट मिरेप ओइखिबा CS समजाई अमदी एस ब्रोजेन गे मथक्ता वायल पिबिनबा वाकत थांगतख्रे हाइना फोंदोके हाइरिबा इंटरिम प्रेसिडेंट इलेक्शन लसी पार्टी की सेंट्रल कमिटी मेंबर सिंह खत्तना थादगदबने अदुबो सेंट्रल कमिटी मेंबर्स नत्तवा इलेक्टोरल असिदा वोटिंग राइट लेक्तवा पार्टी हाइबती अखोगी डेलीगेट मेंबर नाम लेयबा अदगी फेंटेन ऑर्गेनाइजेशन मसी अखोगी कॉन्फ्रेंस तौबा कान जनरल गी तौबा कांदा
हारिबा डेलीगेट सिंह भोट थादगदबने अदो अखोइगी कॉन्स्टिट्यूशन दा हारिबा इंटरिम गिसिदी सेंट्रल कमिटी मेंबर खैना थादगदबने लेबा अदो ऑर्डर दुगी तावोइना मेंबर 35 यावना आरओना फाइनेंस इलेक्टोरल रोल हापचिलखी मदुदा यावरिबा नन वोटर सिंह अदु लौथोकपिनबा आरओदा वाकटखी अदुबु नन वोटर सिंह अदु यावना हारिबा इलेक्शन अदु नमफुदा पांथोकखी हारिबा मोय थोइबा सिंगजे तोखरबा नातने मचन हारिबि शोभा केरन लेंगदेगी तोखिबदेगी मासी हुजि आंगांसे अदुम चखरे मासु मदुदै लाक्तबदु जुगिनरो सिना मोयरे एमबीबी तौरिसे जुगिनरो ओइबा फाव मा लाक्त्रे अदु मतुंगदा अमा मुक सिले अदु सुमा लाक्ते लाक्तबा खैना पुल्लगा हुजिसे Alternative Theatre Group na nauna puthokadawriba asengba yum haina mingthonba sumang kumai ama ngasi yaifa thongni thoram pangthokre thoram ase brahmapur nahabam laikai da leiba sansthan ase ge loisangda ngasi pangthokibani sing lemlaba thoram aduda cultural activist IRCS Impal East ke chairman Narendra Ningomba na chief guest retired hockey coach amasung Nat Sankirtana practitioner G Tombi Sharmana president loinana director Khenjong Lang Dr S Thanil Laima Langthabal Kunja Junior High School ge headmistress Khetrimayum Bebili Amadi senior journalist Shonia Shoren Sangbamna guest of honor oina sarugyake Narendra Ningomba na se guest ke warol thamladuna art ki thabak tawba haibase araiba thabak nate kathokpagi ihul ama loina gadabani Actor ama oiba haibase punsibu masak khangnabani amadi poknafam imabu nungsiba tamgadawribani haina phongdoke kanagumba kharana hai madudi lela yauriba acting tawriba ase yum panabani icha semnabani haina masige wakhalon asina hena yauna miyoina yawba miyoina art sangsilakpana phajaraba art form ase mayang kangsilakpani acting tawba haibase lining parai chetpani Laisangda changbada santi phangloidaba leite haina haiki thoram adugi sharuk ama oina SSS Manifa 2022 na piba Manipur Film Award child artist ki mana lorok laba langanbi laisram bushu taramna okhi Lengangna dukan maminga loina na dukan ge shop number Thahan Biu haina the Protection and Preservation Committee Manipur na ngasi thadorpa cherol amana hairi Cherol asigi matung ina Manipur da leiriba kaithel sing maru oina nomagi sangraba yadraba potchai sing yonba phamleba dukan sing da PPCM ge convener ge lecheng makhada paring naina satharakpa yangsen khongsata PPCM ge thongmi sing na thangal kaithel maru oina grocery phamleba sing da awareness pibaga loinana yangsen khongsat chatke yangsen khongsat aduda wet sudana yolamba kaya price list thetaba Case memo season nadabana government kafam thopa tax kadaba kaya Protection and Preservation Committee Manipur PPCM na thengnarakhi haina cherol asina palle cherol asina makataroduna Imphal Kaithel da grocery phamliba dukan singda dukan maming idabaga loinana shop number su iramdaba kaya asibu PPCM na ngasige lengak asibu usittabani haina lawdaba ngamde Masigumba kaya asina iramdam kanglai pakta laiminari ba khudingmako karbar tawriba singna sananingba mawongda sanai masigumba kaya Imphal Municipal Party na khangna una tawhallibra dukan phamliba singda dukan meming amadi shop number than bio haina PPCM na municipality da appeal tawkhe loinana iramdam asida leiriba dukan singda wet sudana pot yoliba sing leiba Laingak na wet major department ase maming tagi oina thamlibra masigumba kaya sing asina kanana control tawgani kanada wakat kani wakat pham leitraba iramdam oirabra haina hangkhibaga loinana government ki policy program ge manung chana nomagi changdaba yadraba ekoi mayangi pukchak oiriba potchei sing asige mamal sing amuktang section na yangsin biduna dukan phamliba karbar achowa tawriba maru oina potchei sing ge agent oiriba singda akanba instruction pibiduna iramdam kanglai pak asibo kannabage khongthang lokhat pio haina phongdok laduna Kaithel singda yangsen khongsat chacha khigani masida dukan phamliba singna mateng pangbiyo loinana haujiki lengak na su mateng pangbiyo haina cherol asina pali Lakadoriba English sing anika kun mari ge Lok Sabha election asida Congress sarkar laghanaba ngasidagi hauduna numit nini subna chathagadaba nava sanklap
Udaipurda Sonia Gandhi amadi Rahul Gandhi anina hogdokhibaga iroinana Manipur amadi atai atopa state singdashu naba sangkap ase pangthoktuna Manipur daso Congress ki sasan laghannaba khana nainagani haina MPCC ki Shenex Bopparson ngangong Bopendra Maitaina ngase Congress babanda pangthokhiba paumi singa unaba amada phongdokre Mahangna makha taraduna naba sangkap asida AICC na khangatlaba delegate singsu saruk yagani haire Mahangna makha taraduna pangthokadaba nab sangkap asida Mandal Congress Committee ama semba 75 km ge path yatra ama district khuding da chatnaba honaba political affairs committee ama semba lemhoriba organization asige hanglaba famsing adu mention baga loinana karamba mafam singda agitation pangthokpa yagadage haibadu khanagani haina phongdokhe mahaki matung ina nawa sangkap ase state level da pangthokpada natana district level da so pangthoklagani haina so phongdokhe MSU Thobal District Committee ki President Oiramba Thobal Ningombam dagi Takhelambam Rojet Atopaming Pinky Apokpa T Rajen Maitaina MSU gi Chana Kanglon Thugaiba amasung MSU gi Mingchat Thiba Yaba Thabak kaya leptana hanjin Toksilakpagi damag MSU headquarter gi ESC na warep lauduna T Rojet Atopaming Pinky bo MSU dagi matang kaktana tanthokle haina MSU na thadorakpa cherol amana khangalakle Takhelambam Rojet Atopaming Pinkina MSU gi ijet sokpa yaba thabak sing tauba haurakpa matamda mahaki asoiba aranba sing ase MSU headquarter na mahak masada haibiduna semdok sanaba khudong saba piduna lakhe adubo mahak masana masage asoiba sing semdok tuna matik saba MSU gi thaumi ama oina mahiroi khunai amasung leibak miyam gi thau pangba ngamba matik saba thaumi ama oinaba honabagi mahuta asoiba sing asi hanjin toksilakpana nataba MSU bu laibak miyamda lana uhanaba lepa laitana honaraki mahangna leptana tauriba aranba thabak sing asida MSU headquarter da lagtuna sengdoknaba haibada lakpaki mahuta nathaiduna laiki masidagi T Rojit ki apokpada mahaki machanupa na tauriba aranba thabak sing ase punna khangminaduna sendok minabagi tanja longminasi haiba cherol thaduna khangal labashu ahal lamanna MSU headquarter da mateng pangbirakhi da gani MSU headquarter na tangai fadana T Rojit po matang kaktana MSU dagi tanthokle mahakari gumba hiram amatada MSU ga mari leinadre miyamna mangondage section na labiyo haina miyamda khangalakle Ngasi dagi hauna sorok atingbe youth club Jerebam SAYC na sinduna hingak community hall da El Rohini Kumar Roy Memorial Trophy ge damag manga shuba North East Jerebam Mix Kang Tournament team Marina saruk yaduna hogdokre team sing adudi Ceylon Club Panjel Club Laisem Club amadi Lakhipur Chandrapur ni ngasi hogdokpagi tharom aduda Hilga GP ge Pradhan L Somarendra Singh SAYC ge President M Gopal Singh Donor L Ranjit Kumar Singh na Chief Guest President amadi donor oina saruk yakhe hogdokpagi match da Ceylon Club amadi Panjel Club na sanake Panjel Club na tos ngamduna maikai khanke aduga Ceylon Club na kang kapa hauke apiba matamda Ceylon Club na Panjel Club po Panjel taramari taramathoida maithiba pikhe ngasigi match ki referee na Iboton Singh na oike ngasidagi hogdokhiba kang tournament ase June ge taramathoi fawwa pangthokani tournament ase Vidyanagar da laiba L Ranjit Kumar Singh na mahaki laikhidraba mapabungi mamingda katpa trophy ni Paugi marakta natin ba break amat tangga mulog zari.
Break ki matung da mayam butaram noksari makata ba pau pizari. Manipur da miyoi ani nauna COVID-19 positive oikre laina asina maram oiduna miyoi amata sikhitre. Hauki ba pungkun mari asida sample pona humputra nipan test wada hairiba case ani asi confirm tokibani. COVID-19 command control room na hairi positivity rate asi chada ani dasmik taruk oiki. Haujik state asigi COVID-19 case masing asi lag ama lising kuntra tare chaniga nifu yaure loinana sigi ba masina lising ani chamaga kun sure haina COVID-19 command control room dagi thadorakpa cherol amana phongdorakle. Nagaland Board of School Education NBS ina lawa metric examination ngarang fal lauthoki baga loinana Dimapur gi Don Bosco High Secondary School da Mahi Tambi Manipur dagi Delphi Oinam na makok oire. Sahi tara taruk tangari ve Delphi Oinam ase Imphal East District ke manung channel laiba Sangakpham Bazar dagi Oinam Bhupen amasung second channel ge machanupini. Ngasi ge exam ge fal lauthokiba aduda examination aduge apunba mark chatruk ke manung da Delphi Oinam na mark chamanga marfudra manga amadi percentage marfudra mapan dasmik ama taret fangduna state pumbagi oina makok takibani. Mahangna mathematics subject da chamagi manung da chama Foundation of Information Technology da chamagi manung da chama alternative English da chamagi manung da marfudra mapan fangduna subject ahum asige state topper su oike. Ngarang haidokiba Nagaland board examination asida mahiroi chada humpu mari dasamik taruk mapan pas toki. Ngarang nungthil pung aniga minute kuntharom tabada Kaksin Commando ge OC Inspector Muhammad Awaz Khana luchingba team amana Palen Police Station mamangdagi Maruti Swift MN02C 0751 da lakhiba miyoi anidagi sapon ket tara mapanda hapduna purakhiba heroin gram chaniga kuntra manga fare hari Pharaba miyoi sing adudi Chuchanpur dagi Jiomben dagi Daniel Hangin Thangin Haukip Sahi kuntaret apopa lamthang haukipni amadi senapati Khamen Loktagi Lunmin Thang Kaite Chahi kun mari apopa ngamjapau gaite ni hairi amaromda Subeda Khetrimem Prakasna luchingba commando team amanaso Palen Bazar dagi miyoi ani dagi heroin powder gram kuntra fare hairi Pharaba miyoi adudi Lamkang Center dagi Laikhidraba Je Renghonge Loinabe Khular Paileng Langkang amasung langkang khunau dagi J Sophia langkang ni hairi miyoi mari mak Kaksin Police Station da sinakre hairi MSU headquarters ki meeting makhada chatharakliba campaign for total education gi saruk ama oina MSU Imphal West District Committee HRD Secretary Nomaitheng Yaipaba Maiteina luchingba team amana Wangai JTO gi manung channa laiba Pawitek High School da Yangsen Khongsa Chalubada School Asibu Ningthina Yengdaba Mapu Pandabagi Fibam da Laiba Thengnare School Asigi Oza Singh Amade Mahiroi Singha Unaduna School Aside Thengnariba Awaba Nungaitaba Kudong Sadaba Singh Tanaraba Matung School Asigi Fibam Yangsilubada School Ge Boys Girls Ke Tonganba Toilet Laibagi Mahuta School Asida Toilet Laitre Haiba Yaba Fibam da Laire Mahiroi Chani kun mathoi romna Ming Chanduna School asida tamhoriba satra singbo takpi naba oza sing leitabana Class 9 amadi 10 fawbada tamduna leiriba School asida oja mapan khaktamakna lairik taktuna leihoba thengnarai haina MSU Imphal West District Committee ge Information and Publicity Secretary Yumnam Umakanta Maiteina thadorpa cherol mana haire Laifam thokpa ojagi masing sudaba haibase Mahiroi Singh asige laibak thibani Class topam laitabana maram oiraga kitchen amade room khajinduna class tahori School asida maitai mayek English optional subject hairiba sing asigi oja amata laite Science ki oja ani social science ani amade maths ki oja ama hairiba oja sing ase watuna lehawi Matanga chunaba kitchen ama atubada saba mathautai masida natana school asigi cycle set laitaba asichu Mahiroi Singda khudong chadaba oire Luna nana haksang fana lainaba kitchen school gi watuna lairiba classroom taruk amadi toilet atuba matamda sabinaba amasung awatpa oja sing thabiraknaba mari lainaba department da haijabaga loinana hojik paleba government asinashu akanaba scheme ama hogdoktuna lenga ke school sing fagalhan nambagi pandamda school fagalhanchi mission ase mayek sengna Sathabinaba Mari Lainaba Department so Akanaba Miang Sangbinaba Haina Cherol Adunapal
Thaudam Irong Laima Community Hall da Gram Sabha meeting pangthoktuna khana neinabagi thoram pangthokre. Thaudam Kanbal Lob na Sinduna Ministry of Jal Shakti ge makhada Department of Drinking Water and Sanitation Government of India Sentang ge makhada Thaudam Irong Thokchomda Jal Jivan Mission mai pakna paikhanaba gidamak nauna sagaliba water supply scheme asege Village Water Sanitation Committee semkhre. Thauram aduda Laisangtheng Gram Panchayat ki Pradhan R.K. Krishna Chandra Laisangtheng Gram Panchayat Ward number 14 ge member Thoksom Khomdonbi Devi amadi Laisangtheng Gram Panchayat Ward number 13 ge member Mayang Bam Pherojit Singna mathang sina presidium member Singh oina saru yaduna Thaudam amasung Thaudam Irong Thokchomda leiba club member Agarwadi worker asa worker amadi school ge oja Singh yauna ahal laman Singha punna khana nainaraba matungda yetnaba leitana Village Water Sanitation Committee semkhre. Laisangtheng Gram Panchayat ki Pradhan R.K. Krishna Chandrana Chairman amadi Thokchom Dhiren Singh na General Secretary oina khankhre hari. Haukiba English ani ka taramapan ge October ahung ge nongalamdai pung ahum rom tarapada RIMS ki ECG technician amana ECG examination room da examination taunaba gi damak purakhiba masagi sahi tarahumdoi khakta ngairibe nupi macha amagi ikai khumnaba mangan bikhi haibagi matangda lokhatpa police case ki wayal da tha taruki manungda loishinnaba High Court of Manipur na yathang pikre. High Court na yathang asi tha asigi pun marida Justice M.B. Muralidhar na pikhiba judgment amasung order amada pikhibani. Order asida court na case asida chenabani haiduna police na faraga Englishing ani ka taramapan ge October ahum dagi haujek fawa oina chahi ani makhairom jail da thamlakliba kaisamthong Moirang Ningthau leirak Thoksom Suraj chahi kuntra taruk apopa TS kulagi maikeidagi Mahapo Bell PB Naba Tharakpa application Khanaraba Matungda Ayaba Piduna Mahapo Bell Pikipani Haidi. Bell Asigi Damag Mioi Asina Lupalising Kun Mangagi PR Bon Amasung Masiga Manaba Surety Anigi Bon Sing Case Asigi Wayal Sathariba Court Asida Furnish Tawgadabani Haidi. Bell Thorok Laba Matungda Mahak Sayol Anigi Oina Numit Khudingi Ayok Pung Tarada Police Report Tawgadabani Hainaso Kanganki Haidi. Aroibada maruoiba pau amohana. United Tribal Liberation Army JAMS ke Kedar Taramari ke homecoming ceremony pangthokre. Amadi BJP Sarkar na Center da Laingak Pairakpa chahi nipan surakpagi thauram ama ngasi thambal sanglenda BJP Manipur Pradesh na sinduna pangthokre. Ngasigi oina poni TV na Sandok Sabha Manipuri Pauloi Sinjari miyang tabir basengbo amukan na kurumjari.